ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯅꯧꯕꯤ ꯆꯍꯤꯗꯤ ꯐꯅ ꯅꯧꯖꯔꯤ, ꯑꯗꯨꯕꯨ ꯑꯍꯜ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯇꯅꯧꯕꯤ ꯈꯪꯗꯦ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯕ ꯇꯅꯧꯕꯤꯅ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ "ꯍꯩ ꯃꯧꯅꯥꯎ, ꯅꯪꯕꯨ ꯃꯄꯥꯟꯗ ꯅꯥꯄꯤ ꯐꯧꯔꯤꯅꯦ, ꯅꯣꯡꯁꯤ ꯃꯀꯨꯞ ꯃꯀꯨꯞ ꯈꯤꯛ ꯄꯧꯔꯦ꯫ ꯍꯣꯏ ꯏꯇꯩ, ꯑꯩꯁꯨ ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯍꯣꯟꯖꯤꯜꯂꯤꯌꯦ, ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯐꯔꯛ ꯇꯥꯔꯦ, ꯐꯤꯗꯣ ꯏꯇꯩꯅꯧꯗ ꯂꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯧꯅꯥꯎ, ꯑꯇꯩ ꯐꯤꯕꯨꯗꯤ ꯏꯇꯩꯅ ꯂꯧꯁꯤꯟꯕꯤꯔꯕꯅꯤ, ꯅꯪꯒꯤ ꯐꯅꯦꯛꯁꯤꯗꯤ ꯏꯇꯩ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯍꯩ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤ, ꯃꯇꯩ ꯑꯩꯉꯣꯟꯗꯕꯨ ꯃꯥꯒꯤ ꯃꯐꯤ ꯐꯅꯦꯛ ꯑꯁꯦ ꯂꯧꯁꯤꯟꯕꯤꯔꯣ ꯀꯥꯏꯗꯅ ꯐꯤ ꯐꯧꯔꯤ ꯀꯥꯏꯅ ꯍꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯇꯥꯖꯧ, ꯃꯪꯒꯣꯜꯁꯤꯗ ꯐꯤꯌꯥꯝ ꯑꯃ ꯀꯣꯜꯂꯒ ꯌꯨꯡ ꯂꯩꯔꯝꯃꯤꯁꯤꯅ, ꯍꯟꯗꯣꯛꯁꯤ ꯑꯩ ꯆꯠꯀꯦ꯫ ꯍꯩ ꯑꯇꯣꯝꯕ, ꯅꯪ ꯊꯣꯛꯂꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯅꯇꯩꯃꯒꯤ ꯐꯅꯦꯛ ꯐꯧꯔꯤꯕꯁꯦ ꯏꯅꯥꯎꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ, ꯅꯇꯩꯃꯅ ꯋꯥꯅ ꯁꯨꯖꯈꯤꯕꯅꯦ, ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦꯅꯦ꯫ ꯍꯦꯔꯣ ꯇꯥꯖꯧ, ꯄꯥꯈꯪ ꯄꯨꯝꯁꯦꯡ ꯑꯩꯉꯣꯟꯗꯕꯨ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯂꯧꯁꯤꯜꯂꯣꯏ, ꯑꯗꯨꯁꯨ ꯑꯩꯅ ꯆꯍꯤ ꯍꯟꯕ ꯏꯇꯩꯃꯁꯤꯒꯤ꯫ ꯍꯩ ꯅꯪꯅ ꯆꯍꯤ ꯍꯟꯕ ꯍꯟꯗꯕ ꯅꯪ ꯇꯌꯥꯏꯒꯤ ꯅꯇꯩꯃꯅꯤ, ꯏꯇꯩꯃ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯁꯛꯄꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯁꯦ ꯀꯟꯁꯤꯜꯂꯛꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ, ꯅꯈꯨꯠꯅ ꯄꯥꯏꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯇꯨ ꯁꯟ ꯁꯦꯟꯕꯗ ꯅꯪ ꯇꯌꯥꯏꯅ ꯍꯦꯛ ꯄꯨꯕ ꯂꯤꯆꯩꯁꯦ ꯃꯁꯤꯅ ꯍꯦꯛ ꯂꯥꯝ꯫ ꯍꯣꯏꯗ ꯏꯇꯩꯃꯒꯤ ꯐꯅꯦꯛꯄꯨ ꯀꯩꯗꯧꯋꯦꯒꯦ, ꯈꯨꯠꯅ ꯄꯥꯏꯗꯧꯁꯨ ꯅꯠꯇꯦ, ꯂꯤꯆꯩꯅ ꯀꯣꯠꯇꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯅ ꯐꯅꯦꯛꯇꯨ ꯀꯣꯠꯀꯦ ꯇꯧꯔꯤꯉꯩ ꯇꯅꯧꯕꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯍꯩꯃꯥ ꯀꯩꯅꯣ ꯇꯣꯝꯕ ꯅꯪ ꯇꯧꯔꯤꯗꯨꯕꯣ, ꯏꯇꯩꯃꯒꯤ ꯐꯅꯦꯛꯅꯦꯃꯤ"꯫ "ꯑꯣꯏꯁꯨ ꯈꯪꯉꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕꯗꯨꯗ ꯂꯤꯆꯩꯁꯤꯅ ꯀꯣꯠꯀꯦ ꯇꯧꯕꯅꯤ"꯫ ꯌꯥꯔꯦ ꯑꯇꯣꯝꯕ, ꯏꯇꯩꯃ ꯂꯧꯁꯤꯟꯖꯔꯒꯦ, ꯅꯁꯛꯅꯒ ꯍꯥꯏꯖꯤꯠꯂꯅ ꯊꯤꯔꯦ, ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯑꯃꯨꯛ ꯏꯇꯩꯃꯅ ꯐꯅꯦꯛ ꯂꯧꯁꯤꯟꯍꯟꯕꯤꯒꯤꯅꯤ ꯀꯥꯏꯅꯒ ꯕꯗꯅꯥꯝ ꯆꯥꯕꯗꯣ ꯏꯇꯩꯃ ꯏꯀꯥꯏꯀꯣ꯫ ꯍꯦꯔꯥ ꯏꯇꯩꯃ, ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ, ꯑꯩꯁꯨ ꯄꯪꯊꯤ ꯊꯤꯕꯗꯤ ꯑꯣꯏꯗꯕꯅꯤ, ꯍꯥꯏꯔꯞ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣই ꯇꯌꯥꯏꯗꯒꯤ ꯑꯩꯅ ꯈꯖꯤꯛꯇꯒ ꯅꯠꯇꯦ ꯗꯃꯥꯗ ꯍꯦꯜꯂꯤ ꯀꯩꯅꯣ ꯐꯖꯕ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯒꯤ ꯌꯥꯝ ꯇꯅꯅꯤꯀꯣ ꯑꯩꯅ ꯂꯤꯆꯩꯁꯤꯅ ꯏꯇꯩꯃꯒꯤ ꯐꯅꯦꯛꯁꯦ ꯀꯣꯠꯀꯦ ꯇꯧꯔꯝꯃꯤꯁꯦ꯫ ꯏꯇꯩ ꯅꯪꯁꯨ ꯑꯗꯨꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ, ꯃꯤ ꯄꯥꯈꯪꯁꯤꯗ ꯑꯩꯒꯤ ꯐꯅꯦꯛ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯩ ꯋꯥꯈꯜ ꯇꯥꯗꯕ ꯅꯠꯇꯦꯅꯦ, ꯏꯇꯩ ꯋꯥꯈꯜ ꯁꯥꯊꯤꯅ ꯇꯥꯏꯀꯣ, ꯅꯪꯅ ꯐꯤ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯂꯧꯁꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯇꯣꯝꯕꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯁꯤꯗ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯔꯕꯗꯤ ꯆꯨꯝꯃꯤꯁꯤꯅ ꯅꯪ ꯇꯥꯔꯦꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯗ ꯃꯧ ꯎꯔꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ, ꯑꯔꯥꯟꯕꯁꯦ ꯑꯩꯅ ꯍꯦꯛꯇ ꯇꯥꯍꯧꯕ, ꯌꯨꯝꯁꯤꯗ ꯃꯤꯔꯣꯜ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗꯤ ꯏꯇꯩ ꯅꯪꯁꯨ ꯏꯆꯦ ꯀꯣꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯇꯩꯃ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ, ꯏꯇꯩ ꯃꯍꯜꯗꯣ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯑꯃꯗꯤ ꯁꯤꯊꯣꯛꯈꯤꯗ꯭ꯔꯕ, ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯅꯪꯃꯁꯨ, ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯕ ꯅꯪꯅ ꯑꯉꯥꯡ ꯑꯃꯨꯛ ꯁꯥꯗꯅ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯦ ꯈꯪꯗꯦ꯫ ꯅꯠꯇꯦ ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ? ꯏꯃꯨꯡꯁꯦ ꯏꯇꯩꯃ ꯃꯇꯣꯝꯇꯅ ꯄꯨꯔꯦ, ꯏꯇꯩꯃꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯗꯣ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯑꯝꯕ ꯀꯩꯗꯧꯒꯦꯕ? ꯑꯣ ꯅꯨꯄꯤ ꯊꯤꯍꯧꯗꯕ ꯑꯩꯒꯤꯁꯨ ꯏꯔꯥ ꯂꯩꯔꯝꯕꯩ ꯋꯥꯅꯤꯅꯦ꯫ ꯑꯇꯣꯝꯕ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯁꯝꯊꯔꯨꯔꯅꯨ, ꯅꯨꯄꯤ ꯊꯤꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯂꯥꯟꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯇꯩꯃꯅ ꯉꯝꯖꯈ꯭ꯔꯁꯅꯨ꯫ ꯏꯁꯤꯡ ꯆꯔꯥ ꯑꯃ ꯈꯥꯏꯌꯣ ꯍꯥꯏꯕꯗ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯉꯥꯡꯅꯕ ꯅꯣꯏꯅꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯒꯅꯤꯒꯦ? ꯏꯀꯥꯏ ꯈꯪꯗꯒꯤ ꯌꯨꯝꯁꯤꯗ ꯃꯧ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯏꯁꯧꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯉꯁꯤꯗꯒꯤ꯫ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯤ ꯌꯣꯝꯂꯒ ꯂꯦꯝꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯌꯥꯝ ꯑꯣꯠꯄꯤꯔꯦ, ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔꯦ ꯀꯥꯏꯅ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯧ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯦꯔꯥ ꯇꯣꯝꯕ, ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕ ꯀꯥꯏꯁꯤ ꯃꯤꯅ ꯄꯥꯛ ꯍꯦꯛꯇ ꯑꯣꯏꯒꯦ ꯐꯪꯗꯕ ꯅꯠꯇꯦ, ꯀꯔꯤ ꯇꯧꯕꯒꯤ ꯏꯀꯥꯏꯖꯔꯨꯅꯦꯒꯦ ꯏꯅꯥꯎꯁꯤꯗꯤ? ꯅꯅꯤꯡꯇꯦꯈꯩ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯌꯨ, ꯑꯩꯁꯨ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯅꯇꯩꯃ ꯌꯥꯏꯃꯁꯤꯗꯤ ꯆꯍꯤ ꯁꯨꯗꯅ ꯃꯧꯅꯥꯎ ꯑꯣꯏꯔꯛꯄꯒꯤ ꯏꯃꯥ ꯈꯔ ꯁꯥꯖꯕꯅꯤ, ꯃꯥꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯇꯥꯕꯤꯗꯧ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯆꯤꯟ ꯀꯟꯕꯤ ꯃꯧꯅꯥꯎ ꯑꯁꯦ ꯂꯩꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯟꯅꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯇꯣꯉꯥꯟ ꯆꯥꯅꯔꯝꯕ꯭ꯔꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯏꯃꯨꯡꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯅꯧꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯅꯥꯍꯜꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯟꯖꯩ, ꯑꯇꯣꯝꯕꯅꯁꯨ ꯃꯇꯩꯃꯁꯤ ꯃꯃꯥ ꯁꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯖꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ,
ꯁꯅꯥꯍꯜꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯅꯦ ꯁꯥꯈꯤ ꯂꯥꯛꯇꯨꯅ ꯁꯅꯥꯍꯜꯗ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯅꯥꯍꯜ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯏꯅꯦꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯅꯨꯄꯤꯗꯨꯒꯤ ꯑꯍꯜ ꯂꯃꯟꯒ ꯎꯅꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯍꯧꯅꯕꯤ꯫ ꯂꯥꯛꯄꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅ ꯍꯧꯗꯣꯔꯛꯄꯁꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯏꯅꯦ ꯅꯪ ꯅꯄꯥꯝꯗ ꯂꯥꯛꯄꯁꯦ ꯍꯪꯒꯣꯏꯕ꯭ꯔꯣ? ꯍꯩ, ꯖꯨꯠꯃꯦꯟ ꯆꯥꯗꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯃꯨꯡꯁꯦ ꯃꯤꯔꯣꯜ ꯂꯩꯇꯦ꯫ ꯏꯃꯧꯁꯤ ꯃꯇꯣꯝꯇ ꯌꯨꯝꯁꯤꯗ ꯇꯔꯛ ꯂꯩꯕꯁꯤ ꯌꯦꯡꯕ ꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯍꯧꯗ꯭ꯔꯒꯅꯦ ꯍꯌꯦꯡ ꯅꯪꯗ ꯅꯤꯡꯉꯝꯃꯛꯑꯣꯏꯗꯧꯕ꯫ ꯇꯅꯧꯕꯤꯅ, ꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯏꯆꯦ ꯄꯨꯁꯤꯜꯂꯣ, ꯃꯧ ꯏꯇꯣꯝꯇ ꯑꯣꯏꯕꯁꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯤꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯍꯌꯦꯡ ꯅꯣꯏ ꯃꯧ ꯃꯁꯦꯜ ꯈꯠꯅꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯒꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯍꯦꯔꯥ ꯏꯇꯩ, ꯃꯔꯝ ꯂꯩꯇꯅ ꯄꯪꯈꯠꯅ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯏꯇꯣꯝꯇ ꯂꯩꯕꯒꯤ ꯑꯋꯥꯕꯁꯦ ꯏꯇꯩ ꯍꯣꯏꯅ ꯈꯪꯗꯕꯒꯤ ꯇꯧꯔꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯍꯦꯛ ꯁꯨꯕꯒ ꯀꯨꯝꯍꯩ ꯌꯦꯡꯉꯣ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯒꯤ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯩꯗ ꯍꯥꯏꯗꯅ ꯋꯥꯔꯤ ꯅꯍꯟꯒꯦ꯫ ꯏꯃꯥ ꯁꯥꯕꯤ, ꯏꯃꯨꯡꯁꯤ ꯅꯪꯅ ꯍꯦꯛ ꯄꯥꯜꯂꯨꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯍꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯅꯦ, ꯏꯆꯦ ꯑꯣꯏꯗꯣꯏꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯏꯇꯩꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯠꯂꯛꯇꯣꯏꯖꯥꯠꯂꯣ? ꯑꯗꯨꯝꯅꯒ ꯇꯧꯔꯣꯏꯗ꯫ ꯏꯅꯦꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤ ꯃꯆꯥꯅꯤ, ꯏꯪ ꯇꯞꯈ꯭ꯔꯕ꯫ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯕ ꯅꯠꯇꯤꯌꯦ꯫ ꯃꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯍꯌꯦꯡꯇ ꯂꯥꯛꯄꯤ ꯃꯈꯣꯏꯅꯅꯦ ꯏꯃꯧꯕꯨ ꯍꯦꯛꯇ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯣ? ꯏꯅꯦ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯧꯇꯅ ꯂꯥꯜꯂꯨꯅꯨ꯫ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜꯗꯤ ꯏꯅꯦꯅꯁꯨ ꯍꯥꯟꯅ ꯈꯪꯉꯤꯗ꯫ ꯏꯃꯧ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯪꯅꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯅꯦꯁꯦ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯌꯥ ꯑꯍꯨꯝꯁꯤꯒꯤ ꯈꯟꯕꯗ ꯑꯗꯣꯏꯅꯦ, ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯁꯦ꯫ ꯏꯇꯩꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤꯁꯨ ꯂꯩꯔꯤ꯫ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯃꯥꯁꯨ꯫ ꯍꯣꯏꯗ, ꯏꯃꯧꯅ ꯋꯥꯖꯔꯤꯕꯗꯣ ꯏꯅꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯏꯃꯧꯅꯤ꯫ ꯅꯆꯦꯒ ꯅꯅꯥꯎꯗꯨꯒ ꯂꯥꯛꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯄꯥꯟꯃꯤꯟꯅꯧ꯫ ꯑꯗꯨꯅꯤ ꯏꯅꯦ ꯅꯃꯧꯅ ꯄꯥꯝꯖꯕꯁꯨ꯫ ꯁꯥꯒꯩ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯃꯧ ꯑꯩꯈꯣꯏ ꯍꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯏꯃꯧꯅ ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦꯅ ꯊꯨꯡꯍꯜꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤꯒ ꯁꯥꯈꯤꯒꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯁꯅꯥꯍꯜꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯇꯣꯝꯕꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯃꯅ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯁꯟꯊꯤ ꯌꯥꯟꯕ꯭ꯔꯣ? ꯇꯁꯧ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯅꯕꯒꯤ ꯃꯇꯝ ꯏꯔꯩ ꯂꯩꯖꯗ꯭ꯔꯕꯣ? ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕꯗꯅ ꯑꯅꯝ ꯀꯟꯕ ꯁꯥꯗꯅ ꯇꯥꯁꯤꯟꯅꯗꯦ ꯇꯧꯔꯤꯕ꯫ ꯌꯥꯝꯅ ꯇꯧꯔꯤꯅꯦꯕ ꯇꯌꯥꯏ꯫ ꯑꯩꯅ ꯇꯁꯧ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯃꯕꯨꯡꯅ ꯐꯨꯒꯗꯕꯒꯤ ꯁꯔꯨꯛ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔꯒ ꯁꯤꯖꯔꯅꯤ꯫ ꯑꯗ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯄꯨꯕꯅ ꯐꯔꯦꯅ ꯃꯨꯟꯅ ꯈꯜꯂꯒ ꯄꯨꯔꯛꯏꯅꯤ꯫ ꯇꯌꯥꯏꯁꯨ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯈꯪꯅꯖꯕ ꯅꯨꯄꯤꯁꯦ ꯁꯤꯗꯣꯛꯈ꯭ꯔꯒ ꯅꯅꯥꯎ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯑꯉꯥꯎꯕ ꯆꯥꯔꯒ ꯂꯩꯕꯗꯣ ꯌꯦꯡꯉꯝꯒꯗ꯭ꯔꯣ? ꯌꯥꯔꯦꯁꯦ ꯑꯇꯣꯝꯕ, ꯅꯪ ꯇꯌꯥꯏꯅ ꯏꯇꯩꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯎꯗꯅ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ꯫ ꯅꯠꯇꯦ, ꯏꯅꯥꯎꯗꯨꯕꯨ ꯀꯅꯥꯒꯤ ꯃꯤꯡꯗ ꯊꯝꯃꯝꯃꯒꯦ? 이따이 ꯃꯆꯥꯗꯨꯅ ꯂꯧꯕꯤꯔꯨꯔꯒꯦ. 이따이마, ꯃꯃꯥꯡꯒꯤ ꯏꯅꯦ ꯇꯥꯇꯣꯟ ꯍꯣꯏꯗ ꯂꯩꯍꯧꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯔꯒꯦ. ꯏꯇꯩꯃꯗꯤ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯔꯦꯗ. ꯏꯃꯨꯡꯁꯤꯗ ꯃꯧ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯔꯅꯤ ꯈꯜꯂꯨꯕꯗ. 이따이마, ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯎꯔꯒ ꯈꯪ, ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ. ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯦꯡꯅꯔꯗꯤ ꯏꯇꯩꯃ ꯅꯪꯒꯗꯤ ꯂꯩꯍꯧꯔꯅꯤ. ꯍꯌꯦꯡ ꯅꯅꯥꯎ ꯅꯨꯄꯤꯅ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯀꯥꯏꯅ 이따이마 ꯅꯪ ꯁꯥꯎꯕꯒꯗꯤ ꯌꯥꯔꯣꯏꯀꯣ. ꯑꯇꯣꯝꯕ, ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯥꯈꯪ ꯑꯔꯤꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯧꯕꯗ ꯗꯨꯅꯤꯌꯥꯒꯤ ꯃꯄꯨ ꯃꯥꯅ ꯑꯣꯏꯔꯕꯣꯏ ꯈꯟꯕꯒꯤ ꯋꯥꯈꯜꯗꯣ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏꯀꯣ. ꯑꯁꯨꯝꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕꯗ ꯁꯅꯥꯍꯜꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯃꯥꯡꯗ ꯇꯥꯗꯨ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯊꯥ ꯈꯔꯗꯤ ꯁꯥꯔꯝꯃꯤ. ꯁꯥꯈꯤꯅ, ꯇꯥꯅꯧꯕꯤꯌꯥ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯉꯁꯤꯃꯛ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ. ꯁꯅꯥꯍꯜꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯄꯥꯎ ꯆꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ나 ꯂꯨꯍꯣꯡꯕꯁꯦ ꯌꯩꯊꯣꯛꯅꯕ ꯃꯐꯝ ꯍꯥꯏꯔꯨꯕꯗꯁꯨ ꯃꯁꯥꯒꯤ ꯑꯍꯥꯟꯕ ꯖꯇ꯭ꯔꯥ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯌꯥꯏꯃꯅ, ꯑꯁ ꯀꯣꯛ ꯌꯥꯝ ꯁꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯦ.
ꯂꯩꯔꯤꯕ ꯁꯦꯜꯁꯤꯅ ꯀꯣꯟꯅꯒꯗꯕꯁꯨ ꯅꯠꯇꯦ ꯁꯅꯥꯍꯜꯅ ꯏꯅꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯇꯝ ꯈꯔ ꯌꯩꯊꯕꯗ ꯊꯣꯏꯅ ꯀꯥꯏꯕꯁꯨ ꯅꯠꯇꯦ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯒ ꯑꯃꯨꯛꯇꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯁꯤꯗꯤ ꯍꯥꯏꯅꯕ ꯑꯃ ꯌꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯅꯦ ꯏꯇꯩꯒꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯁꯦ ꯍꯥꯏꯔꯨꯔꯒ ꯋꯥ ꯌꯥꯝꯅꯒꯗꯕꯒꯤ ꯁꯔꯨꯛ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯔꯁꯤ ꯏꯅꯥꯎꯁꯦ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯄꯨꯕꯗꯨꯕꯨꯗꯤ ꯂꯥꯏꯔꯤꯅꯦ ꯂꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯁꯦꯜꯁꯤꯅ ꯁꯤꯟꯕ ꯂꯥꯡꯕ ꯀꯣꯟꯅꯔꯣꯏꯗꯕꯁꯤꯅꯤ ꯑꯆꯧꯕꯒꯤꯁꯨ ꯇꯖꯣꯞ ꯇꯧꯔꯨꯕ ꯑꯃꯨꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯁꯥꯍꯜꯂꯤꯗ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯏꯅꯦ ꯀꯣꯟꯅꯒꯤ ꯊꯣꯛꯐꯝ ꯂꯥꯛꯆꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯆꯤꯟꯕꯁꯦ ꯅꯪꯅꯕ ꯑꯩꯅ ꯁꯤꯔꯤꯕ ꯂꯤꯛ ꯃꯆꯥꯁꯤꯒ ꯁꯅꯥꯁꯤꯒ ꯀꯥꯏꯊꯣꯛꯂꯁꯤ ꯑꯋꯥꯠꯄꯗꯨꯅ ꯑꯩ ꯏꯄꯥꯝꯂꯣꯝꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯍꯪꯂꯒꯦ ꯏꯅꯥꯎꯒ ꯏꯇꯩꯒ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯗꯣꯛꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯩ ꯑꯇꯣꯝꯕ ꯁꯅꯥꯍꯜ ꯎꯔꯦꯗꯅ ꯏꯃꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯌꯧꯅ ꯈꯜꯂꯤꯕꯁꯦ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯏꯃꯧꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯈꯣꯏꯒꯤ ꯐꯅꯅꯕꯅꯤ ꯏꯃꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯧꯒꯤ ꯉꯁꯤ ꯀꯥꯏꯊꯣꯛꯀꯗꯧꯔꯤꯕ ꯁꯅꯥꯁꯦ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅ ꯑꯃꯨꯛ ꯁꯥꯕꯤꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯃꯁꯥꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯇꯨꯅ ꯑꯋꯥꯠꯄ ꯁꯦꯜꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯇꯅꯧꯕꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯅ ꯈꯜꯂꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ 3 ꯁꯨꯔꯦ ꯈꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯒ ꯄꯨꯛꯆꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕꯅ ꯁꯅꯥꯍꯜꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤ ꯅꯨꯄꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯄꯨꯔꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔꯅ ꯋꯥꯡꯏ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯃꯦꯂꯩꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯌꯥꯎꯗ ꯃꯈꯩ ꯃꯒꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯏꯃꯨꯡꯁꯦ ꯃꯧ ꯃꯁꯤꯡꯗꯤ ꯁꯨꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯤ ꯅꯠꯇꯅ ꯏꯇꯩꯃꯍꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯍꯣꯏꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤꯕꯨ ꯎꯒꯦ ꯐꯪꯗ꯭ꯔꯤꯅꯦ ꯑꯩꯕꯨ ꯇꯌꯥꯏ ꯏꯆꯦꯒ ꯏꯅꯥꯎꯒꯗꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯏꯀꯥꯏꯗꯨꯅ ꯀꯥꯗ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯃꯣꯏꯁꯨ ꯈꯔ ꯐꯔꯅꯤ ꯃꯧ ꯃꯁꯤꯡ ꯁꯨꯔꯗꯤ ꯊꯕꯛ ꯀꯣꯝꯃꯅꯤ ꯍꯥꯏꯔꯝꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯃꯁꯤꯡ ꯁꯨꯕꯗꯒꯤ ꯊꯕꯛ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯇꯩ ꯅꯪꯅ ꯇꯧꯔꯁꯨ ꯑꯩꯒꯤ ꯂꯥꯏꯗꯨ ꯀꯠꯄꯁꯤꯗꯤ ꯃꯣꯏ ꯑꯅꯧꯕꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯀꯠꯄ ꯌꯥꯏꯗꯅ ꯌꯥꯔꯤꯕ ꯇꯌꯥꯏ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯁꯨꯛ ꯋꯥ ꯃꯈꯥ ꯇꯥꯗ ꯂꯩ ꯏꯆꯦꯒ ꯏꯅꯥꯎꯒꯅ ꯇꯥꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯑꯇꯣꯝꯕꯅ ꯏꯇꯩꯃ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯇꯌꯥꯏꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯥꯛꯈꯨꯝꯁꯤꯗ ꯍꯧꯗꯣꯡ ꯁꯥꯗꯅ ꯀꯣꯏ ꯂꯩꯔꯝꯃꯤꯁꯦ ꯍꯩ ꯆꯥꯛꯇꯥꯊꯤ ꯑꯩꯕꯨ ꯍꯧꯗꯣꯡ ꯀꯥꯏꯅ ꯅꯇꯩꯃꯅ ꯃꯇꯣꯝ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯪ ꯅꯨꯄꯤꯗꯨꯁꯨ ꯅꯇꯩꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯕ ꯌꯥꯏ ꯃꯧ ꯑꯅꯧꯕꯤꯁꯦ ꯅꯇꯩꯃꯔ ꯅꯠꯇ꯭ꯔꯒ ꯏꯇꯩꯃꯒ ꯏꯅꯥꯎ ꯅꯨꯄꯤꯒꯔ ꯀꯔꯝꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯅꯪ ꯇꯌꯥꯏꯗꯤ ꯇꯌꯥꯏ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯍꯩꯇꯅ ꯇꯧꯖꯔꯤꯅꯤ ꯋꯥꯀꯥꯏ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯏꯇꯩ ꯃꯄꯨ ꯐꯕꯤꯁꯦ ꯇꯌꯥꯏꯒꯤ ꯋꯥꯀꯥꯏꯗ ꯃꯧ ꯐꯠꯇꯕꯤ ꯑꯃ ꯑꯣꯟꯈꯤꯅꯤ ꯃꯧ ꯐꯠꯇꯕꯤ ꯑꯣꯜꯂꯣ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯅꯇꯩꯃꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯦꯅꯦ ꯑꯄꯪꯕꯤꯁꯦ ꯑꯇꯣꯝꯕ ꯏꯅꯥꯎꯗꯨꯕꯨ ꯀꯩꯗꯧꯍꯧꯔꯤꯒꯦ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯏ ꯆꯥꯅꯕ ꯇꯧꯔꯤꯁꯤ ꯍꯥꯏꯌꯨꯅꯦ ꯇꯦꯃ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯎꯄꯨꯗꯒꯤ ꯐꯤ ꯑꯔꯩꯕ ꯃꯈꯩ ꯆꯤꯡꯊꯣꯛꯂꯒ ꯃꯧ ꯑꯅꯧꯕꯤ ꯃꯥꯟꯕ ꯃꯆꯨ ꯈꯜꯍꯧꯔꯤ ꯍꯩ ꯃꯇꯩꯃ ꯅꯪꯁꯨ ꯃꯧ ꯑꯅꯧꯕꯤ ꯃꯥꯟꯅꯅꯕ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯨꯁꯤꯔꯣ ꯇꯌꯥꯏ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊꯪ ꯐꯨꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯇꯩꯒ ꯏꯆꯦꯒꯗꯣ ꯀꯧꯕꯤꯔꯨꯆꯣ ꯆꯥꯛ ꯆꯥꯅꯕ ꯏꯇꯩꯃ ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯣ ꯑꯩ ꯀꯧꯔꯒꯦ ꯇꯌꯥꯏꯁꯦ ꯆꯥꯛ ꯄꯤꯖꯔꯒ ꯈꯔ ꯊꯨꯅ ꯊꯕꯛ ꯆꯠꯍꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯑꯇꯣꯝꯕꯅ ꯁꯅꯥꯍꯜꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯦ ꯁꯅꯥꯍꯜ ꯈꯛꯇꯃꯛ ꯊꯣꯛꯂꯛꯏ ꯃꯦꯂꯩꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯀꯥ ꯃꯅꯨꯡꯗꯅ ꯑꯔꯨꯕꯤꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯕꯩ ꯃꯣꯏꯅ ꯃꯊꯤꯕꯣꯡ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯗꯧꯔꯤꯕ ꯑꯩꯁꯤꯕꯨ ꯌꯥꯝ ꯄꯪꯕ ꯅꯨꯄꯤꯗꯧꯅ ꯃꯒꯦ ꯁꯦꯝꯕꯤ ꯃꯂꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯦꯁꯤꯟꯅ ꯇꯧꯈꯤ ꯊꯕꯛ ꯑꯝꯇ ꯍꯩ ꯀꯧꯕꯗ ꯍꯥꯏꯗꯦ ꯊꯕꯛ ꯐꯕꯤꯁꯤꯅ ꯏꯅꯦꯝ ꯁꯥꯗꯅ ꯇꯧꯍꯩꯗꯦꯒꯅ ꯑꯣꯟꯊꯣꯛ ꯅꯥꯏꯅꯔꯣꯏꯗꯧꯔꯤꯗꯩꯗꯤ ꯌꯨꯝꯁꯤ ꯂꯩꯗꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯏꯄꯥꯝꯗ ꯄꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕ ꯑꯊꯨꯕꯗ ꯂꯝꯕꯤ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯅꯧꯕꯤꯅ ꯆꯥꯛꯁꯪꯗꯨ ꯂꯝ ꯇꯩꯔꯤ ꯑꯗꯨꯒ ꯃꯦꯂꯩꯅ ꯐꯦꯡꯂꯨꯕ ꯀꯣꯟꯗꯨ ꯃꯆꯨꯝ ꯄꯣꯞ ꯄꯣꯞ ꯇꯥ ꯃꯈꯩ ꯄꯨꯁꯤꯜꯂꯛꯏ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯒꯤ ꯀꯣꯟꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯐꯦꯡꯉꯤꯗ ꯁꯨꯞ ꯂꯨꯞꯄꯒ ꯄꯨꯁꯤꯜꯂꯛꯄ꯭ꯔꯣ ꯃꯆꯨꯝꯒꯗꯣ ꯑꯣꯔꯣ ꯇꯥꯔꯤꯕꯁꯤꯕꯣ ꯃꯅꯤꯡꯗ ꯉꯥꯏꯍꯥꯛ ꯊꯝꯃꯝꯈꯨꯑꯣ ꯏꯆꯦ ꯂꯝꯁꯤ ꯇꯩꯕ ꯂꯣꯏꯔꯒ ꯇꯞꯅ ꯄꯨꯁꯤꯜꯂꯒꯦ ꯃꯦꯂꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯅ ꯇꯩꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤꯁꯨ ꯂꯝ ꯇꯩꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯦꯂꯩꯅ ꯐꯦꯡꯂꯝꯕ ꯀꯣꯟꯗꯨ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯦꯂꯩꯅ ꯐꯦꯡꯂꯝꯕ ꯀꯣꯟꯗꯨ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯅꯧꯕꯤ
ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤꯔ ꯆꯦꯟꯅ ꯏꯃꯥ ꯃꯁꯤꯁꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯃꯧ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯇꯧꯁꯦ ꯃꯃꯣꯟꯅꯣꯛꯅ ꯌꯦꯡꯖꯔꯝꯒꯅꯤꯀꯣ ꯃꯉꯣꯟꯇ ꯅꯣꯛꯄ ꯏꯅꯦꯝꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯅꯃꯧꯅ ꯎꯔꯛꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ 이곳 바이두는 나마우게 소이소이데 딱 이런 바니까 나마우네 타박 아마 떠오봐도 소이라베수 마나 나마우부 녹신데 딱 비담비 기바니까 이마나로 이밤이 굽다 나마우 이 밤나 시나는 마야탕도 나마우는 나나 잣방아 모이색이고 아이보 이마우 마자아이나 이마나 녹신나 꼬비바 민가우도 나마우네 딱히다바 꾸이래 이제 아마디 이나오기 뿐시다 이념기 민웅시 방기라바소 나마우나 이념기 못 신두나 이마는 나마우다 비비르마 민웅시 뿜바 마코이 마품다수 비방아 모이색이고 나마우부 타우나 비우고 이마 따나우비 마나우누 비메레이나 마랑마랑 팽람리바 콘싱도 우라가 마나 아동의 흉실락부 꾸이징에이다 마나 콘 팽바 히타바기 마님나 딱비키바도 ningsingduna ngayaksu kapthokluraga melaina phenglamba koleksing adu manamu phengdokladuna thamluna basanglakpada masi arubido sakhumda sakcha do leirami ise nasano ngai te haibado khara pharabro hoina ise se kok toina toina sikpa hek tawgan bani hoye che ado haksang phana nungai tab leirabasu chak sabadi islina upuna samina se ise yaudabado nungai te hoina adodi ise ai nanaw nupagi piyamot bakra surukige tanawi thokrabada puksil pikpi arubina masigi iniem sabis na marol ma aphabi sasan inkibasina aise mathaki halni haiba khangra malene yumsida ahalama leibasnati aduna yumsigi haldi matei gai gana oipham thoi ikoi gi wa taraga hingadabani ikhage ngangnangi wa taraga ingadaba arubina te aina lakjingai yumsida nangna kusira si tarum labasu hausikti nangna kusira si tawbaga amata yaroidabani imungse aina supai paisiladabani yenguda nasina naw ani sangdana nabi amagi seba tawhanba ngamdraba aisu arubi natrigayno asi haiduna arubi mana saramagi kolu khaktu phatloisilamlaga magi kana sangduna sanahalga magana selubagi mabi amodba khara makhuta paiduna thuraklaga inaw yaima nangi phi singdubu subu loirabro loidri yeche isesu pisuge hairibro inaw nang lanadi khanu isese haksang yam nungaitri aduna phi khrase nang namti yobigera hagi tawbani ise nangam makanda inaw gi mateng mu pangke kai gi mateng nu ise isle inaw angam tawnaraga loire kadaino ise gi phido aina suringe sida puna sohurage arubidi tanawbina harau harau yarakpaduda pukningdadi manangamle haina khanjaraduna harawni sangkhre tanawbisu karisu khandana pising ando sudur leihori nomagi numitni numit chap yungba nungthulgi matam aduda meleiga arubiga kupsu sasi haidana sengkana ngauringai tanawi sangaktuna hema isia inaw kainna khoina tawribasidi inaw yaima nungthulsida morok sabam sasira haidana sengkabong ngauramliba melei nangna tawribado amukta lepko masise sagolse numit oiramgani sagolse numita sengkabong ngu phatiye Hera tanawbi, nang nahana yumsi leiramlabasu, aise nasini. Aina yari, saning mamatamda chahawdanabu kaino, numit phatraga nang iksaru. Ise na lana khali, nanaw na hisabadi. Yari ba isi yari. Ay ko yung kakleibasida, wakalon tinadrabadi kamdawni mungsa chakatpa ngamdorige. Tanawbi, milay amadi arubi mahung matawasida kasik nungayte, adubu, wa makatarubadi, soydana katnabatari kaladuna masu, saksanga dudagi tapna thokre. Isia, karigino haiba. Isi yaisina asu yamna alsasaningisi. Jahi sudana mayum palakpagi haunabi. Alyam sai, aidi kaya hainadi isi yaisi. Adugi wadi nao, isi esuni. Ahalama leite haibaduda, ining ikatamna leiba yarani khalaga yumsida mawoiba laklibani. Aduga iniem sabi asina khongthang khudingi yengsindana isi ese khoidau tikna khanglibani. Masigi iniem sabi sa masaksi ubada phau I karabani aidi isi. Aduina Ikoi punna saraga wakal nungaitana leigidabagi sarupudi tongan thok sathoknaraga isi nawai koi nusina leibana phatro isia luhongbasu kuidri tongan chabadubu phasagadrane yumsida halaman pandana seba sibi dongni sunate ahan sabi sigi seba tawdun leigidabagi sarupudi
ꯇꯣꯉꯥꯟ ꯆꯥꯊꯣꯛꯂꯒ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯁꯥꯒꯤ ꯏꯔꯜ ꯏꯊꯨꯝ ꯂꯦꯞꯁꯤꯟꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯌꯦꯡ ꯑꯩꯈꯣꯏꯇꯅꯤ ꯃꯥꯡꯖꯍꯧꯗꯣꯏꯁꯦ꯫ ꯃꯁꯤꯒꯤ ꯑꯍꯟ ꯁꯥꯕꯤꯁꯤꯅ ꯅꯇꯩꯅ ꯇꯥꯜꯂꯛꯄꯁꯤꯔꯁꯨ ꯂꯧꯁꯤꯜꯂꯤꯕꯅꯤ, ꯍꯥꯏꯔꯁꯨ ꯂꯨꯍꯣꯡꯕꯗ ꯃꯤꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯑꯩꯉꯣꯟꯗ ꯁꯦꯜꯒ ꯑꯝꯇ ꯁꯤꯟꯅꯕ ꯅꯠꯇꯦ, ꯍꯥꯏꯔꯁꯨ ꯏꯇꯩꯃꯁꯦ ꯋꯥꯖꯔꯕꯅꯤ, ꯏꯇꯩꯃꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯆꯦ ꯅꯪꯒꯁꯦ ꯅꯣꯡꯃꯇ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯇꯩ ꯃꯃꯅꯤ ꯀꯥꯏꯅꯒ ꯄꯟꯕꯤꯕ ꯅꯠꯇꯦ, ꯃꯁꯤꯒꯤ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯁꯨꯝꯈ꯭ꯔꯕꯅꯤꯅ꯫ ꯑꯔꯨꯕꯤ ꯊꯣꯡꯁꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯏꯅꯥꯎ ꯁꯨꯝꯗꯧꯔꯁꯤ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯏꯃꯨꯡꯒꯤꯁꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯔꯅꯨ, ꯏꯆꯦꯁꯨ ꯌꯥꯎꯔꯔꯣꯏ, ꯃꯁꯤꯒꯤ ꯏꯅꯦꯝ ꯁꯥꯕꯤꯁꯦ ꯃꯍꯜ ꯂꯣꯏꯅ ꯇꯧꯍꯜꯂꯁꯤ, ꯑꯗꯨꯒ ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯣꯉꯥꯟ ꯆꯥꯍꯧꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯌꯥꯏꯅꯤ ꯏꯆꯦ, ꯑꯩꯁꯨ ꯀꯝꯗꯧꯅ ꯇꯣꯉꯥꯟ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ, ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯇꯣꯝꯕꯅ, ꯀꯩꯅꯣ ꯃꯤꯂꯩ, ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯏꯇꯩꯃꯌꯥꯏꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯩꯅꯣ ꯇꯥꯇꯣꯟ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯨꯝꯂꯤꯕꯅꯤ, ꯑꯩꯁꯨ ꯉꯝꯂꯤ ꯃꯈꯩ ꯇꯧꯔꯤꯕꯗꯨꯅꯤ, ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯥ ꯉꯝꯗꯕꯁꯤꯗꯤ ꯄꯥꯟꯅꯕꯤꯔꯛꯀꯅꯨ꯫ ꯑꯩ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯏꯇꯩꯃꯍꯜꯁꯨ ꯉꯁꯤꯒꯤ ꯃꯁꯛ ꯎꯗꯦ, ꯏꯇꯩꯃꯌꯥꯏ ꯃꯇꯣꯝꯇꯅ ꯆꯦꯟ ꯇꯧꯔꯤꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ? ꯑꯩꯅ ꯏꯁꯥ ꯉꯝꯗꯕꯁꯤꯗ ꯀꯩꯁꯨ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯒ ꯅꯇꯩꯃ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯏꯃꯨꯡꯒꯤ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯈꯔ ꯇꯧꯕꯁꯤda ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯕꯨ ꯆꯩꯔꯤꯕꯅꯦꯕ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯇꯥꯇꯣꯟ, ꯅꯪ ꯏꯆꯦꯌꯥꯏꯒ ꯑꯩꯒ ꯀꯅꯥ ꯍꯦꯟꯅ ꯂꯨꯒꯦꯕ? ꯑꯁ ꯃꯤꯂꯩ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯁꯣꯏ ꯉꯥꯡꯒꯅꯨꯀꯣ, ꯏꯇꯩꯃꯌꯥꯏ ꯑꯃꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯇꯨꯃꯤꯟ ꯄꯣꯊꯥꯔꯣ꯫ ꯈꯤꯇꯪ ꯇꯧꯕꯒ ꯏꯇꯩꯃ ꯏꯆꯦꯌꯥꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣ? ꯑꯩꯈꯣꯏꯒꯁꯦ ꯌꯨꯝꯁꯤꯗ ꯇꯨꯃꯤꯠ ꯀꯥꯡꯗꯣ ꯃꯉꯥꯏꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯅꯤ ꯇꯅꯧꯕꯤꯅ, ꯏꯇꯩ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯨꯍꯣꯡꯕꯒꯤ ꯂꯧꯔꯨꯕ ꯁꯦꯜꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯁꯨꯅ ꯄꯤꯔꯛꯑꯣꯅ ꯍꯥꯏꯌꯦ, ꯃꯣꯏꯁꯨ ꯑꯁꯤꯟꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯉꯔꯥꯡ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯇꯩ ꯑꯇꯣꯝꯕꯒ ꯇꯥꯟꯅꯔꯒ ꯃꯤꯒꯤ ꯁꯦꯜꯗꯣ ꯍꯥꯟꯅ ꯄꯤꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ꯫ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯕꯁꯦ ꯏꯇꯩꯁꯨ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯏꯃꯅ, ꯗꯌꯥꯏ, ꯑꯩꯁꯨ ꯍꯣꯔꯦꯟ ꯈꯨꯠꯁꯨꯃꯟ ꯐꯪꯕ ꯌꯥꯏ, ꯑꯩꯅ ꯐꯪꯂꯛꯄꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯃꯤꯒꯤꯗꯣ ꯍꯥꯟꯅ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯂꯧꯕ ꯑꯣꯏꯕꯅꯤꯅ ꯊꯥꯖꯕ ꯃꯥꯡꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯏꯃ, ꯇꯥꯆꯧꯁꯨ ꯈꯪꯉꯤꯅꯤ, ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯔꯦꯟ ꯀꯨꯞꯅ ꯇꯥꯟꯅꯔꯁꯤꯀꯣ, ꯈꯟꯅꯔꯁꯤ꯫ ꯑꯔꯨꯕꯤ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯒ, ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯁꯨꯛ ꯄꯪꯕ ꯅꯠꯇꯦ, ꯃꯅꯥꯎ ꯅꯨꯄꯥꯁꯤꯒ ꯃꯅꯥꯎ ꯅꯨꯄꯤ ꯍꯩꯅꯨ ꯁꯥꯕꯤꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯅꯤꯗꯅ ꯁꯦꯜ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ, ꯃꯈꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯍꯦꯛ ꯄꯨꯔꯛꯄꯒ ꯑꯩꯅ ꯂꯧꯁꯤꯜꯂꯒ ꯊꯝꯖꯤꯜꯍꯧꯒꯦꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯗ ꯇꯅꯧꯕꯤ ꯑꯃꯗꯤ ꯃꯤꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯔꯨꯕꯤꯅ, ꯀꯩꯅꯣ ꯏꯅꯥꯎ ꯌꯥꯏꯃ, ꯏꯟꯁꯥꯡꯁꯤꯕꯨ ꯑꯁꯨꯛ ꯍꯥꯎꯇꯅ ꯊꯣꯡꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ, ꯅꯠꯇꯦ ꯋꯥ ꯉꯥꯡꯕꯗꯅ ꯏꯁꯤꯡ ꯂꯤꯠꯇ꯭ꯔꯤꯕ, ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯤꯂꯩꯁꯨ, ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯁꯨ ꯏꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯆꯥꯛꯁꯦ ꯆꯥꯛꯈꯣꯝꯗ ꯆꯥꯒꯦ ꯇꯧꯕꯅꯤ, ꯌꯣꯠꯊꯕ ꯌꯥꯗ꯭ꯔꯦ, ꯑꯁꯤꯒꯨꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯃꯤꯅ ꯆꯥꯅꯕ ꯍꯧꯅꯕ꯭ꯔꯣ? ꯇꯅꯧꯕꯤꯁꯨ ꯉꯁꯤꯗꯤ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ, ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯃꯊꯛ ꯑꯁꯨꯝ ꯀꯥꯔꯛꯄꯁꯤꯗꯗꯤ ꯁꯥꯎꯅ ꯃꯆꯦꯒ ꯃꯅꯥꯎꯒꯅ ꯆꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨ ꯐꯠ ꯐꯠ ꯆꯤꯡꯁꯤꯜꯂꯒ, ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯅꯣꯏꯅ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯇꯣꯝꯇ ꯆꯥꯖꯔꯒꯦ, ꯏꯆꯦꯒ ꯏꯅꯥꯎꯒꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯣ ꯅꯈꯨꯠꯇꯅ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯕꯤꯔꯣ꯫ ꯍꯦꯔꯥ ꯇꯅꯧꯕꯤ, ꯑꯩꯁꯦ ꯅꯈꯥ ꯇꯥꯕ ꯑꯉꯥꯡꯂꯥ? ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯂꯣꯏꯅ ꯃꯨꯟꯕ ꯅꯠꯇꯤꯛꯂꯣ? ꯏꯆꯦꯍꯟ, ꯏꯆꯦꯌꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯦꯉꯥꯛ, ꯅꯪ ꯅꯃꯥꯏꯗꯨꯗ ꯆꯥꯛ ꯄꯨꯈꯝꯁꯦ ꯎꯞꯁꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯅꯣꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦ꯫ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯈꯣꯏꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯦ, ꯑꯩꯅ ꯍꯥꯏꯔꯨ ꯌꯧꯅ ꯍꯥꯏꯕꯤꯗꯕꯁꯤꯗ ꯅꯣꯏ ꯏꯊꯛꯁꯤꯗ ꯆꯣꯡꯈꯠꯂꯒ ꯅꯦꯠꯀꯦ ꯇꯧꯏꯅꯦ꯫ ꯑꯩꯁꯤ ꯐꯔꯤ ꯃꯈꯩꯗꯤ ꯌꯥꯝ ꯐꯕꯅꯤ, ꯑꯩꯅ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯅꯣꯏꯗꯒꯤ ꯁꯔꯨꯛ ꯆꯥꯃꯩꯅ ꯐꯠꯂꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯨ꯫ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯔꯦꯟꯗꯒꯤ ꯅꯈꯣꯏꯅꯤꯅ ꯅꯁꯥ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯉꯝꯅꯕ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯛꯈ ꯀꯥꯏꯅꯤꯡꯗꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕꯤꯕꯁꯤꯗ ꯏꯆꯦꯁꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ꯫ ꯐꯥꯗꯣꯛꯀꯦ ꯇꯧꯔꯝꯕꯁꯦ ꯅꯣꯏꯒꯤ ꯂꯤꯆꯠꯇꯨꯅ ꯐꯥꯗꯣꯛꯅ ꯂꯩꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯣꯏ ꯑꯅꯤꯃꯛ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯨꯝꯅ ꯅꯁꯥ ꯉꯝꯗꯕ ꯅꯠꯇꯤꯌꯦ, ꯇꯧꯒꯦ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯆꯥꯛꯈꯨꯝꯁꯤ ꯆꯥꯏ ꯃꯌꯥꯝꯁꯦ ꯁꯤꯠ ꯅꯥꯟ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯅꯧꯕꯤ ꯊꯣꯛꯈꯤ ꯁꯥꯎꯅ꯫ ꯃꯤꯂꯩꯅ, ꯀꯩꯅꯣ ꯏꯆꯦꯍꯟ, ꯑꯩꯗꯤ ꯏꯆꯦ ꯑꯩꯁꯦ ꯆꯨꯝꯅ ꯃꯆꯤꯟ ꯀꯟꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯆꯤꯡ ꯑꯃꯁꯨ ꯇꯧ ꯃꯥꯜꯂꯤ꯫
ꯀꯤꯕꯨ ꯀꯤꯅꯤ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩ ꯐꯥꯎ ꯃꯤꯍꯨꯟ ꯁꯨꯗꯤꯌꯦ ꯑꯩꯈꯣꯏꯅꯤꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥ ꯅꯣꯏꯅ ꯑꯩꯈꯣꯏꯅꯤ ꯅꯝꯊꯨꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯆꯥꯛꯁꯤꯁꯨ ꯏꯁꯤꯡ ꯂꯣꯏ ꯍꯩꯖꯤꯜꯂꯝꯃꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ ꯍꯦꯔꯥ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯉꯛꯆꯥꯎ ꯊꯦꯛꯅꯤꯡꯂꯨꯕ ꯃꯦꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯇꯟꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯝꯃꯤ ꯇꯅꯧꯕꯤꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯑꯃꯗꯤ ꯃꯅꯥꯎ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯇꯥꯟꯖꯥꯅꯤ ꯇꯅꯧꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯦꯛꯇ ꯀꯧꯏ ꯏꯆꯦ ꯏꯅꯥꯎ ꯅꯣꯏꯅꯤꯕꯨ ꯁꯤꯔꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯀꯧꯔꯤꯕꯁꯦ ꯅꯅꯥꯁꯤꯡꯗꯨꯝꯇ ꯇꯥꯗ꯭ꯔꯕꯣ ꯀꯩꯅꯣ ꯏꯅꯥꯎ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯣ ꯑꯉꯥꯡꯅꯅꯦ ꯌꯥꯝꯅꯁꯨ ꯉꯛꯆꯥꯎ ꯊꯦꯛꯀꯅꯨ ꯑꯩꯁꯤꯅ ꯈꯥ ꯊꯥꯕ ꯅꯠꯇꯦ ꯉꯛꯆꯥꯎ ꯊꯦꯛꯂꯤꯁꯤꯕꯨ ꯏꯆꯦꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯔꯣ ꯀꯅꯥꯅ ꯍꯥꯟꯅ ꯊꯛꯀ ꯀꯥꯏꯅꯕ ꯊꯕꯛ ꯇꯧꯔꯛꯀꯦ ꯅꯣꯏꯅ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯃꯥꯏ ꯂꯩꯗꯅ ꯆꯦꯟꯕꯤꯒꯗꯕ ꯅꯠꯇꯦ ꯅꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩꯁꯨ ꯎꯏꯔꯨꯝ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯏꯆꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯏꯆꯦ ꯑꯩꯅ ꯀ꯭ꯋꯥ ꯈꯣꯡꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯍꯦ ꯑꯉꯥꯡ ꯅꯅꯥꯗꯣ ꯄꯪꯗꯕ ꯃꯑꯣꯡꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯤꯒꯤ ꯁꯦꯜꯅ ꯀ꯭ꯋꯥꯛ ꯀꯣꯏꯔꯒ ꯅꯣꯏꯅ ꯃꯀꯤ ꯁꯦꯝꯗꯅ ꯇꯨꯝꯃꯒ ꯆꯥꯕꯒ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯣꯏ ꯃꯉꯥꯏꯔꯦꯕ ꯍꯥ ꯃꯦꯂꯩꯅ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯅ ꯄꯨꯔꯨꯕ ꯁꯦꯜꯁꯨ ꯅꯠꯇꯦ ꯏꯆꯦꯅ ꯍꯩꯄꯥ ꯁꯥꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯅ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯔꯤꯁꯦ ꯍꯦ ꯑꯉꯥꯡ ꯅꯪ ꯉꯁꯤ ꯍꯤꯗꯥꯛ ꯃꯅꯥ ꯅꯣꯏꯕꯗꯧꯅ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯁꯨꯅꯨꯒ ꯀꯣꯟꯅꯔ ꯅꯣꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯨꯔꯤꯕ ꯁꯦꯜꯅꯤ ꯈꯪꯉꯤꯗꯅ ꯅꯣꯏꯒꯤ ꯅꯃꯥꯏ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯃꯤꯆꯩ ꯇꯥꯔꯒ ꯈꯥꯡꯂꯤꯕꯁꯤ ꯍꯦꯔ ꯏꯅꯥꯎ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯕꯅꯤ ꯑꯩꯁꯨ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯂꯨꯍꯣꯡꯅ ꯄꯨꯕ ꯁꯦꯜꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯪꯗꯧꯅ ꯄꯪꯕ ꯃꯤ ꯃꯥꯜꯂꯨꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯃꯤꯡꯗ ꯅꯄꯥꯝꯅ ꯁꯦꯜ ꯊꯩꯍꯧꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯨꯕ ꯁꯦꯜꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠ ꯍꯦ ꯂꯨꯋꯥꯎꯕꯤ ꯑꯩꯁꯦ ꯅꯪꯗꯧꯅ ꯅꯄꯥꯝꯗ ꯍꯨꯔꯥꯟ ꯊꯩꯕ ꯅꯨꯄꯤꯗꯨ ꯃꯥꯟꯕ꯭ꯔꯥ ꯅꯪꯅ ꯅꯄꯥꯝ ꯏꯅꯥꯛ ꯈꯨꯟꯕꯤꯅꯤ ꯍꯥꯏꯅ ꯁ꯭ꯋꯥꯏꯗ ꯃꯨꯛꯁꯤꯟꯅꯔꯒ ꯅꯃꯥꯗꯣ ꯂꯥꯛꯄꯗꯗꯤ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯕꯗꯣ ꯍꯨꯔꯥꯜꯂꯒ ꯄꯤꯕ ꯉꯝꯃꯤꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯄꯥꯝꯗꯣ ꯉꯥ ꯂꯩꯔꯒ ꯆꯥꯕ ꯉꯝꯗ꯭ꯔꯥ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯁꯤꯒꯤ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯁꯤꯠꯅꯥꯅ ꯈꯪꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ ꯉꯁꯤꯗꯒꯤ ꯇꯣꯜꯂꯤꯕ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯁꯤꯡꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏꯅꯤꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯏꯪꯈꯣꯜꯁꯦ ꯀꯣꯏꯅꯕ ꯇꯧꯁꯤ ꯃꯤꯒꯤ ꯁꯦꯜꯁꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯈꯨꯝꯁꯨ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜꯁꯤꯗ ꯃꯔꯣꯏ ꯃꯀꯥꯐꯥꯎ ꯄꯠꯊꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯅꯥꯄꯤ ꯁꯦꯡꯗꯣꯛꯄ ꯍꯧꯔꯝꯃꯒꯦ ꯃꯅꯤꯡꯗꯒꯤ ꯅꯁꯥꯅ ꯈꯪꯅ ꯂꯩꯕꯥꯛ ꯇꯧꯅ ꯌꯣꯄꯥꯛ ꯄꯥꯏꯔꯒꯅꯦ ꯂꯥꯛꯅꯧ ꯏꯆꯦ ꯀꯩꯅꯣ ꯑꯩꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯩꯕꯥꯛ ꯇꯧꯕ ꯇꯥꯔꯤꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯏꯅꯥꯎ ꯅꯪꯗ ꯅꯠꯇꯦ ꯅꯥꯄꯤ ꯁꯣꯡꯕ ꯏꯪꯈꯣꯜꯁꯤꯗ ꯆꯪꯗꯣꯏꯁꯤꯅꯤ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯌꯨꯝꯗꯗꯤ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯐꯣꯏꯖꯔꯛꯄ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯉꯥꯡꯕꯤ ꯉꯝꯕꯤ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯅ ꯆꯠꯄꯁꯦ ꯈꯣꯏꯗꯧꯁꯤ ꯂꯣꯏꯅ ꯇꯧꯔꯤꯗ ꯑꯩꯗꯤ ꯏꯆꯦꯍꯟ ꯏꯇꯩꯗ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯊꯨꯅ ꯍꯧꯗꯣꯛꯄꯤꯌꯣ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯑꯣꯠꯄꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯇꯜꯂꯁꯨ ꯇꯟꯅ ꯃꯦꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯅꯧꯕꯤ ꯁꯟꯖꯦꯌꯒꯤ ꯂꯥꯏꯗꯨ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯄꯅꯤ ꯑꯔꯨꯕꯤ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥꯍꯜ ꯁꯥꯎꯅ ꯑꯔꯨꯕꯤ ꯍꯧꯖꯤꯛꯁꯨ ꯇꯨꯝꯕꯒꯤ ꯃꯇꯝ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯍꯜꯂꯛꯄꯒ ꯍꯥꯟꯅ ꯏꯁꯧ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯨꯝꯂꯤꯕꯅꯤ ꯀꯣꯛꯁꯤ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ ꯑꯁꯨꯛ ꯀꯨꯏꯅ ꯃꯧ ꯌꯥꯏꯃꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗ ꯅꯣꯡꯃꯇ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯩꯅ ꯈꯜꯂꯨꯕꯒ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯔꯨꯕꯤ ꯇꯅꯧꯕꯤꯅ ꯏꯪꯈꯣꯜ ꯁꯨꯍꯟꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯎꯅ ꯍꯥꯏꯔꯨꯔꯒ ꯃꯧ ꯌꯥꯏꯃ ꯃꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤ ꯏꯅꯦꯝ ꯁꯥꯕꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧ ꯈꯪꯕꯤꯕ꯭ꯔꯣ ꯑꯩꯕꯨ ꯅꯣꯡꯃꯇ ꯃꯁꯤꯅꯦ ꯍꯥꯏꯗꯨꯅ ꯊꯛꯈꯥ ꯈꯪꯅ ꯆꯠꯄ ꯅꯠꯇꯤꯌꯦ ꯃꯥꯒꯤ ꯃꯈꯥꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤ ꯑꯔꯨꯕꯤ ꯑꯩꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯏꯋꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯇꯨ ꯑꯩꯒꯤ ꯋꯥꯅ ꯇꯥꯔꯣꯏꯗꯕꯅꯤ ꯃꯋꯥ ꯁꯦꯝꯖꯤꯟꯕꯗ ꯏꯋꯥꯁꯤꯁꯨ ꯌꯥꯎꯅ ꯃꯁꯤꯒꯤ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅꯅꯦ ꯁꯦꯝꯖꯤꯟꯕ ꯌꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯌꯨꯝꯒꯤ ꯏꯅꯝꯃꯁꯤꯡꯅꯗꯤ ꯄꯥꯈꯪ ꯑꯔꯤꯕꯗ ꯂꯩꯕꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯕꯅꯦꯅ ꯂꯩꯔꯛꯏꯕ ꯑꯩꯅ ꯂꯩꯔꯛꯏꯕ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯔꯤꯕ ꯄꯥꯈꯪꯅꯣ ꯈꯪꯗꯦꯕ
ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯗꯤ ꯂꯥꯏꯗꯅ ꯃꯗꯨ ꯑꯩꯒꯤ ꯋꯥ ꯑꯃ ꯇꯥꯕꯤꯗꯦ ꯍꯥꯏꯕꯅꯤꯗ ꯁꯣꯝꯗꯁꯨ ꯃꯦꯂꯩꯅ ꯑꯇꯣꯝꯕꯗ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯂꯤ ꯊꯇꯣꯟ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯏꯄꯥꯝ ꯆꯠꯈ꯭ꯔꯅꯤ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯨꯄꯤ ꯊꯇꯣꯟ ꯏꯁꯤ ꯌꯥꯏꯅꯩꯕ ꯌꯥꯝ ꯑꯣꯠꯂꯦ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯉꯁꯤꯁꯨ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯍꯜꯂꯤꯕ ꯇꯨ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯠꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯤꯁꯦ ꯃꯦꯂꯩ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯏꯇꯩꯃ ꯌꯥꯏꯃꯗ ꯐꯠꯇꯅ ꯈꯟꯒꯅꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯏꯇꯩꯃ ꯌꯥꯏꯃꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯪꯈꯣꯜ ꯄꯣꯠꯆꯩ ꯊꯥꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯅꯠꯇꯦ ꯅꯣꯏ ꯏꯃꯨꯡꯅ ꯇꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯔꯨꯕ ꯁꯦꯜꯗꯤ ꯅꯠꯇꯦꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯦ ꯈꯨꯗꯛꯇ ꯍꯣꯡꯕꯅꯤ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯝꯒꯅꯤꯒꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥ ꯊꯣꯡꯂꯒ ꯅꯇꯩꯃꯁꯤꯅ ꯂꯨꯍꯣꯡꯕꯗ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯇꯥꯇꯣꯟꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯦꯂꯩ ꯑꯩꯅ ꯅꯉꯣꯟꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯤ ꯁꯤ ꯊꯣꯛꯀꯅꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯇꯥꯛꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨ ꯂꯩꯔꯤꯉꯩ ꯃꯤꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯟꯗꯣꯟ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯇꯥꯖꯧ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯨꯍꯣꯡꯕꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯅꯧꯖꯔꯤꯕ ꯏꯇꯩꯃ ꯌꯥꯏꯃꯅ ꯏꯃꯥ ꯁꯛꯇꯨꯅ ꯄꯨꯈꯤ ꯍꯥꯏꯕꯁꯦ ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯪꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯨꯗꯛꯇ ꯍꯣꯡꯕ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯅꯃꯥꯏ ꯆꯣꯞꯇ꯭ꯔꯤꯕꯁꯦ ꯏꯇꯩꯃꯒꯤ ꯃꯄꯥꯜꯅꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯧ ꯐꯩ ꯃꯥꯒꯤ ꯀꯔꯤ ꯃꯄꯥꯜ ꯂꯨꯍꯣꯡꯕꯒꯤ ꯂꯩꯗ ꯌꯥꯗꯕꯒꯤ ꯐꯃꯨꯡ ꯑꯃ ꯎꯄꯨ ꯑꯃ ꯐꯤ ꯃꯇꯠ ꯃꯇꯥ ꯈꯔ ꯂꯩꯕꯁꯦ ꯃꯁꯤꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯝꯗꯣꯔꯤꯒꯦ ꯃꯁꯤꯗ ꯆꯪꯕ ꯁꯦꯜꯁꯤꯡꯗꯨꯗꯤ ꯇꯥꯇꯣꯟꯅ ꯅꯇꯩꯃꯗ ꯄꯤꯁꯤꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯐꯥꯎ ꯌꯧꯔꯝꯃꯣꯏ ꯃꯦꯂꯩ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯒꯅꯨ ꯑꯩꯁꯦ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯁꯤꯗ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕꯅꯤ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯆꯠꯂꯣ ꯆꯥꯛꯁꯪꯗ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯁꯨ ꯍꯣꯡꯉꯝꯗ꯭ꯔꯦ ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯤꯌꯦ ꯑꯇꯣꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯅ ꯇꯣꯏꯅ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯤꯅ ꯏꯅꯦꯝ ꯁꯥꯕꯤꯁꯦ ꯊꯥꯒꯠꯂꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯗꯤ ꯃꯅꯥ ꯐꯥꯎ ꯊꯥꯕꯤꯔꯝꯃꯣꯏ ꯀꯩꯒꯤꯅꯣ ꯏꯆꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯤꯕꯣ ꯑꯩꯅ ꯃꯁꯤꯡ ꯀꯥꯡꯕ ꯅꯨꯃꯤꯠꯇꯗꯤ ꯊꯤꯅ ꯆꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ ꯑꯩꯁꯨ ꯃꯁꯦ ꯀꯌా ꯍꯩꯅꯗꯦ ꯏꯃꯨꯡꯗ ꯄꯨꯔꯞ ꯆꯪꯍꯧꯔꯒꯦ ꯁꯥꯈꯤꯁꯨ ꯍꯔꯥꯎ ꯃꯄꯥꯝ ꯑꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯃꯥ ꯎꯕꯗ ꯄꯩꯊꯣꯛꯇꯨꯅ ꯆꯪꯅꯈꯤꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯔꯗꯨꯅ ꯆꯪꯂꯝꯗꯅ ꯍꯜꯂꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯇꯅꯧꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯏꯅꯦ ꯀꯩꯅꯣ ꯑꯃꯨꯛꯇ ꯂꯥꯛꯇꯕꯅꯤꯗꯧꯅ ꯁꯨꯃꯪꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯀꯥꯔꯣꯏꯅꯦ ꯉꯁꯤꯗꯤ ꯅꯌꯥ ꯑꯍꯨꯝꯁꯨ ꯌꯨꯝꯗ ꯂꯩꯌꯦ ꯁꯥꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯣꯟꯊꯣꯛꯅ ꯇꯥꯍꯟ ꯆꯥꯔꯦꯗ ꯏꯌꯥ ꯑꯍꯨꯝꯅ ꯌꯨꯝꯗ ꯂꯩꯔꯝꯕꯁꯦ ꯏꯅꯦꯁꯨ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯅ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏꯅ ꯃꯊꯧ ꯆꯤꯟꯕꯁꯤꯗ ꯅꯣꯡꯃꯇ ꯊꯦꯡꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯏꯅꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯒꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯀꯣ ꯏꯅꯦ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯌꯨꯝꯗ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯀꯧꯊꯣꯔꯛꯎ ꯏꯅꯦ ꯋꯥꯔꯤ ꯁꯥꯒꯦ ꯁꯅꯥꯍꯜ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯔꯛꯂꯕꯅꯤꯅ ꯃꯦꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤꯁꯨ ꯊꯣꯛꯇ ꯌꯥꯗꯕꯗꯧꯅ ꯇꯟꯅ ꯊꯣꯔꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯏꯅꯦꯒꯤ ꯑꯆꯧꯕ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯊꯧꯗꯣꯛꯂꯒꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯣ ꯇꯔꯄꯣꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅꯔ ꯈꯪꯗꯦ ꯃꯪꯗ ꯇꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯎꯁꯣꯞ ꯃꯆꯥ ꯑꯃꯗ ꯀꯠꯁꯤ ꯍꯥꯏꯕꯕꯨ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯁꯅꯥꯍꯜꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯔꯨꯕꯤꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯏꯅꯦꯁꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯕꯨ ꯎꯁꯣꯞ ꯀꯠꯄꯒꯤ ꯋꯥ ꯍꯧꯗꯣꯛꯏꯕꯁꯤꯕꯨ ꯉꯝꯕꯨ ꯉꯝꯃꯤꯌꯦ ꯁꯩꯇ ꯁꯅꯥꯍꯜꯅ ꯑꯔꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯏꯅꯦꯗ ꯍꯥꯏꯔꯤꯕꯗꯣ ꯏꯅꯦꯒꯤ ꯃꯐꯝꯁꯤꯗ ꯀꯩ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯒꯦ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯨꯡꯁꯤꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯒꯤ ꯃꯤꯡꯗ ꯑꯔꯦꯝꯕꯗ ꯎꯁꯣꯞ ꯑꯃꯨꯛ ꯀꯠꯂꯒ ꯁꯦꯜ ꯇꯤꯡꯍꯟꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯖꯕꯅꯤ ꯃꯦꯂꯩꯁꯨ ꯃꯇꯥꯡ ꯆꯥꯅ ꯋꯥ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯁꯤꯟꯗꯣꯛꯄꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯀꯠꯄꯒꯤ ꯋꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜꯁꯤꯡꯗꯨꯅ ꯂꯥꯛꯇꯨꯅ ꯂꯧꯗꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯅꯥꯍꯜ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯔꯨꯕꯤꯕꯨ ꯐꯨꯒꯦ ꯇꯧꯕꯒ ꯁꯥꯈꯤꯅ ꯍꯥꯏ ꯑꯆꯧꯕ ꯉꯥꯏꯈꯣ ꯏꯅꯦꯅ ꯂꯥꯛꯂꯤꯕꯁꯦ ꯅꯇꯩ ꯅꯅꯥꯎ ꯈꯟꯅꯧ ꯍꯥꯏꯗ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯝꯅ ꯑꯐ ꯐꯠꯇ ꯇꯥꯟꯅꯁꯤ ꯍꯥꯏꯗ ꯂꯥꯛꯄꯅꯤ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯏꯅꯦꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯅꯤ ꯌꯥꯏꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯅꯠꯇꯦ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥ ꯏꯄꯥꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯩꯖꯕ ꯈꯔ ꯀꯠꯄ ꯍꯧꯅꯕꯅꯤ ꯆꯍꯤꯒꯤ ꯀꯠꯇꯨꯅꯁꯨ ꯂꯥꯛꯂꯤ ꯇꯥꯆꯧꯒ ꯇꯣꯡꯕꯒꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡꯗ ꯂꯩꯖꯕ ꯈꯔ ꯀꯠꯀꯅꯤ
Yaima, karino nang naharibdo. Ngarang talakpina tay masina wa ahen bahiraga nang tasobuso lana kalab. Ima ipagi usopti isili na may koy punna tamoy sing nagkatminagadabani. Masa ay koy gidamak kanbada imado yang wazakibani. Laibak tibana masa ay koy gipal sawa pangda ay koy bu tadok na sakibani. Ay su imado hadagti mangda toy noy. Chak lami haydo na su tatan hayrabi. Inilak naga opamse tanagi haydo na ngayramlibani. Taso, tayay. Isil inaw na hinli makaydi, siyang kuyam toirabaso, ipa imagi saruk tamsik. Ima ipagi usok kasi ay bada, siyang tingo pamuriba, pakoy ni mag, amata, mapamda, sidatin masat payaroy. Melay na, kayo na danupa, sagay giningo sing na, loy na, sidatin na raglaga, ay na, haylay mapawba, kamdong nagtiloy doribano, taba yawaso, krangang biyo da taton. Nupi puway deba, layta ba niko? Tanaw bina, atomba, yarisik, soy na kanarak patay. Inya, aigi awul lopamdo, dayay gayga tanaduna yontoklasi hayna haynarabani. Inya lopamdo, laibang nganggado miyang biro. Tanaw biya, karigino nangi awul lopam yongadoribadi. Inya, nomagi suduna magsak talibay mong sida, karamna asok yamamigi sendon siya kokpangamgani. Panglagpasilaso, migi sendoy punna bukonabada, silay mamatasu kokpangamtri. Chakolakpagi mahut, Migi sendoy mayam sina maram oiraga areng puthadu lay asum sum tawdu layrabadi imungse chakhot pangamgadong mantre aigidi thoina bukhaludre isega inawasigadi yumba lambida nawna khongda jarakpani migi sendon mayam se kokthoktrabadi makoisu nungaiba saruk phangani haiba thajadre jarana amata sarabasu migi maral tondana ingna sing laybu punsido namongna pami ni imau yaima natomtagi atatai na tinya Karigi, imaugi awal lopam yongadoribano, yolabaso, masimanaw hungi. Taso, amadi, inamana tambiramba, lopamdo oinane, yonaba tausi. Nakoy ahumag, nausariba ngaktani. Nakoy na wana laybasya, inisu, yang mga manati. Inem ikuna tambiramba maraldi, ay kahit nasaba ngamba. Imana masakta ng ngamdadun laybada. Itay na, lopamasi yonduna, imalayang si haybada. Ikuna tambiramba lopamasya, kahit gano. Masala yang drabasu toklasi hayna hayrambani. Aduna, lopam asigi mahut, aigi awal lopam si oina yolasi hayna, dayayga iga kanarabani. Inigi tanaw biya. Imaudi, yung sige asiyang mamawni. Imawni mong sige damag, nasagi isa mabumba katopni. Asigum laba, imawgi puksiyasi, nasiyamadi, nanaw sida susilam labadi, inina kayagi matik pinsaram kaniya. Wasarak labi imawni, nung ahi padaran nasaruk oiraw ko, Senzaw payo mo ko'y su, minungsi kang mandi. Larabay ko'y kiawaba, kare su uba nati. Migi isu pa siyo makal amani. Asuk ko'y na sendoy piri. Law ki ba siyo lagi, sendoy na saruk tsam yel ba si pawba. Kukpi ba ki wakari su layti. Sanahal na, ine, migi maral na di. Larabay ko'y na migi law siluba maral sindong pangamdabag iral ni. Imong nga sige wari amadi tanaw bina. Imong nga sige kayagi matik wasay hay bakang lagpamikupta. Masaki da kalu umilay amadi arubi mamay pao bahagat pangamdaba haibado oirami. Arubi na. Inaw, isita sin na, inaw kinapamdalan kre. Narang talakpi na siya na di, imong sig awabasi ubang ngamda. Inaw wala na kaluri. Isiya pong tangakpi. Inaw na, imong nga sige damag. Nasagyaw isa wapumba tatok pa di. Huwag na magngamlaga. Isiya na di kariki ngamloy. Inaw na puri ba't mong sig awaw pumba do. Nasidi, isiya kisaruk tamblo ni inaw. Isiya na napamdagi ni Zarabani. Milay na. Isiyay, yung balon kang jingay, yung malambi asida kong darak pananaw na. Isigi awa po ubang ngamludray. Isagi da kando na. Ay pa mapangdrahay da na. Isiyay wala na kaluri. Isiyay di inihimsagping, yung sige asing mamawni. Adom mo na. Nabuksil siyang labadi, napam si datin masalan bini. Tungan sa siyang ayraga na, napam yung naba kotran lang ni. Ay naidro, itay mayay madi imasagping ni ayda na. Masida noy ni inim sari na isang hirang koktu ngaw hemita. Sanahal na, kuraki na lai sabay sidi hagna sani kay ay di natay na pao tamaso so laway laway di. Inaw di nasagto napi na tamba pao ka larum daw yamani. Sakina, tida ang ngaw sing sidiya asibo hay bayaba wadaw na. Arubi na, ine, wakal tenbin na mauna. Ine na nungay roy daba, iyong itaw kaya utkrabaso. Apang binika na ngakpi. Apik pa. Isagi da kaluba isa. Nasidi, isa ito amta,
ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯀꯥꯏꯕ ꯐꯥꯎꯖꯩ꯫ ꯏꯅꯥꯎꯒꯤ ꯑꯋꯨꯜ ꯂꯧꯐꯝ ꯃꯁꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯏꯃꯧꯁꯥ ꯏꯅꯦꯗꯤ ꯅꯤꯡꯉꯨꯜꯅꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯤ꯫ ꯏꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯏꯄꯥ ꯏꯃꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯏꯅꯦꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯌꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯏꯄꯥ ꯃꯥꯏꯀꯩ ꯌꯦꯡꯂꯔꯣꯏ ꯍꯥꯏꯕ ꯏꯅꯦ ꯉꯝꯗꯦꯅꯦ꯫ ꯑꯔꯨꯕꯤꯅ ꯏꯅꯦ ꯅꯃꯧꯕ ꯍꯧꯖꯤꯛ ꯐꯥꯎ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯏꯃꯧꯗ ꯏꯅꯦꯅ ꯋꯥꯔꯧꯔꯨꯒꯗꯧꯔꯤꯕꯅꯣ? ꯁꯥꯒꯩ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯏꯅꯦꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯦ ꯍꯥꯏꯕ ꯉꯁꯤꯐꯥꯎ ꯐꯪꯂꯛꯇ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯅꯈꯣꯏ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅ ꯏꯅꯦꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗꯒꯤ ꯃꯁꯤꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯦ꯫ ꯑꯔꯨꯕꯤꯁꯨ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯑꯌꯥꯝꯕ ꯁꯤꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯄꯨꯔꯝꯕ ꯂꯦꯝꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯦ꯫ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗ꯭ꯔꯕꯗ ꯁꯨꯖ ꯅꯣꯝꯖꯔꯨꯕ ꯈꯔꯗꯨꯅ ꯇꯨꯡꯁꯤꯟꯖꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯆꯍꯤ ꯈꯔ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯁꯥꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯀꯅꯥꯅꯁꯨ ꯍꯔꯥꯎꯔꯣꯏ? ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯕꯨꯡ ꯃꯅꯝ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯄꯥꯎ ꯉꯥꯛꯇ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯄꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗ ꯁꯥꯈꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯕꯅꯤ꯫ ꯃꯤꯔꯥꯡꯂꯛꯇ ꯃꯉꯣꯟ ꯃꯤꯅꯣꯛꯁꯨ ꯇꯝꯖꯩ꯫